Hello friends, welcome to my channel. Tech na dombo tarano oksari ngasi gi video sire photo gi background change tawbai ni aduso khoi minute ama fu fana changoi aduna video asi loi phaptang yengbiyo karam maina tawgadabno haibadu yengminase first ahan bada adomna khoi Google search bar sira changbiro Google search bar changbira matungda sida remove bg and tholi ise nambirani sigi remove bg sida changbiro kara loading tawgani adui matungda sigi upload image ena leirisida nambirani upload image nambira matungda adomna photo ama background change tawgado photo do nambiro ai sidagi se yengjarage adu select tawra matungda done tawbiro sira kaisu koina changa damate second tara muktangi matamne background change tawbase adu sida hojik background aikogi sida lairamba background da lairamiba color si loina mangre aduga sidagi si oina sigi png si oina download tawge su yai natragana koigi sidagi masana option lam su pijari sigi edit laina lairisi edit tanambiro duga sidagi isana apambado loina khanba yare ai sidagi se ama ekta khanjarage ai si pame adu sida select tawbirani select tawra matungda sigira download ki icon ama lairise sida nambirani adum hojik aduga sigi download image sida muk nambiro download tawgre download successful hoigre adu back pura chapiro back chapi matungda gallery da yengo hojik yauribra haibado sida yaure leire to ado ngasi gi video ji swaida sum lojanjarage mathangi video da amuk thengnasi aigi channel asibo subscribe tawbiyo amadi aigi video jo like tawbiyo thank you